Manipur ki art and culture saukatna na ba made tung koin hingong na ba ikoi pum namang na hona gadab ni hana Governor Dr. Nazma Hatulana Fongdo Frey. Food processing sector we hena saukatna na ba road show on World Food India 2017 and promotion of new scheme Kisan Sampada Yojana Pangthok Rei. Health and education sector saukat hanbana government ki aham priority ni hana education minister T.A. Surade Shyam na Fongdok Rei. Amasung Lotak Hydro Project amati Ithai Veres na mahuksagi khalda amati miyam na pidab saitheng ki matang da nong mayoy consultation program ama Pangthok Rei. Ma'am Kurumzari adom ne yangbir bis impact news ni ayo kurum somendro na hauzik pungja sabab gi marui ba pausing miam da pijari Manipur ki art and culture ase tung koina hingong na ba akoi pum namang na hona bagadaw ni hana Manipur University of Culture ki chancellor oiribi Governor Dr. Nazma Hatulana Fongdok Rei Palace Compound Imphal da leiba Manipur State Film Development Society ki auditorium da pangthokba Manipur University of Culture linkat ki bagi ahan mapo kumon thoram da wafam ase governor na Fongdok ki bane Thauramada Governor Nazmana Lamdamasigi art and culture asi state asigi khakta ginate India Pumbagine University hang bas yamnapung thaugat ningai ni loina na tungda singthaningai obe university ama oirakani have wafam Fongdoki Lamdamasigi art and culture asibu malem pumbana singthanari bani Fongdoki Mapokuman Thauramada Lamdamasigi art and culture gi lady jagoi isai na chingba kaya asibu yokhatuna Lakiba Ahal Oirabi artist Samsung Oza Singda Governor Namanatum Singh Madi Kudol Singh Tamduna Ikai Kumna Utki Kusin Nakiba Kudol Singh Duda Sakang Se Senfam Singh Loinana Solam Yauri Kudol Thormada Chief Minister Nongtum Biren Deputy Chief Minister Y. Joy Kumar Art and Culture Minister L. Jayanta Kumar Education Minister T. H. Radhe Shyamsu Sarugyaki. Our bounden duty to preserve nature and enrich, nurture and enrich Manipuri culture so that it may continue to enrich the Indian culture. Though diverse India is one's diversity in its strength, the cultural dimensions have contributed to the unity. Each culture in different parts of our country is great. We should build up a composite culture of those which we have inherited down the ages. Thauramada da Sarugyaki Chief Minister Nongtung Birena Lamdamasiki Puyavu English ta Handokuna Malem Pumbada Akogi Puwari Kanganan Balenga Asina Kongtang Pakat Haure University as a Wang Puk Lamdam Goina Han Culture Gi University ne Madam Karagi Mamang the Manipur Mapalam Gimio Sina Kanglam Dabado Sports University Sagado Ribamasung Culture University Linkalak Padagi Kangnava Hengalakpa Si Nungai Fawi Adam Sung Culture da Aikoina hen Tawai Yao Batai Haiva Wafam Tam Kibagalona Manipuri Sing Asi Selamadi Matam Pajana Sijana Hairagade A Yogani have a wakalod Fongdoki. I question the Haiba art and culture na Manipur Takpani, sports and Takpani, Aduna Takpani, Pangai Haiba. But we did never care in the grassroots. Makong the Kari art and culture to the mission Kari Sari Kamaito Kari Hindurige. Natural Kamaito Yokut Kadurigi have a postulatum de Hajari. Compact with recognition to known Kanotagi central government again. Later, the Quay state government you in a Tabak Piba, gold medalist in Toba Corpus, sports policy Shamagatoji. But Nasidi, Barsakar Madu Kangakanda. Amatangai Sports University of India. Notice the Amatangai Culture University. PB Raktana, Quaidanga Sikito, Semasi, the Sangna. I quay Nasi Pambiriba. Amadi lakpang ambidra culture da kathok piraba art and culture da kathok pirabi the sports kathok piraba mayam kudol ni Lau Singu Potok Sing Mangandana food processing sector here na Chakot and Ba Santa Napakalakipa Kisan Sampada Yojanagamari Lenana road show on World Food India 2017 and promotion of new scheme Kisan Sampada Yojana Pangthokre road show kam promotion ki Thauramado Ministry of Food Processing Industries Government of India Indian Chamber of Commerce Kolkata ki Kuthang the Sinduna Jingmerong the Leba Hotel Classic Grandi Pangthokibane
Haudopuki Thoramada Commerce and Industries Minister Thongam Biswajit, Ministry of Food Processing Industries, Government of India, Department of Commerce and Industries Manipur ge Makok Thongbo officials sing Sarukyaki. Ministry of Food Processing Industries ke officials sing na scheme sing makada paikalakadaba amasung fangadaba kanaba sing maramda Thoramada tin kiba miyam da kanganki. Pangthokiba Thoramada Sarukyaba laki miyoi kayama pampam laitabaki Thoramadu yaudana hanaki adumapu miyoi kara amadi pampam laitrabasu kirik inana lepa makai official sing na ngangba wafam sing adu tanaki Sentan scheme sing makada India pumbada mega food park nipunito amasung coal chain project sani kuntramari sana naba lupa koti kaya kaithokrabani. Health amasung education sector sakhwatna naba government ki maikai de priority yengdun angam thak hona gani hana education minister T.S. Radhi Shamna fongdokre wafam masinga si pasoi de laiba Kaisam Birzit High School Lingkhat lamba kia Birzit na laiki dabaki taret suba kumun thorum gamari lena school si da pangthok ki thorum mada minister na fongdok ki banai minister na makha ta na fongdok ki mada society amabu matik magun lehan ba masung tinjang kaijang dab lamdam ama ohen mada mairoi singbu kari da soi ki gadage ha na takpi tambir ba oza singi chawru thodang lai maramasina hiram kudimakta oza singbu ikai khumna ba sung pungning thogat pa mathau tai fongdok ki Tolop ki thoidong na kanjiludana mairoi sing takpi tambiriba added school sing oja sing na thengnariba khudong chadaba sing lenga ga sina khangi mari lenaba authority gi akhang ai sing tanaraga added school oina leidiba Kaisam Birzit High School ase government na mafung fan loksin ba yana na ba hotna gi haiba thajaba supi ki Pasoi Assembly Constituency MLA ke Mirabai su saruk ya ke bathoram adu mari lenana Board of Secondary Education Manipur na loba chahi se class 10 gi examination da mai pala kharba school se gi mairo sing da su CL gi mana piduna pukning thawat ki adu awara pas karam bana oza gi tolom ne sa honna phagore bra adu gi school building adu gum lu sabana phari bra oza khara apsin na phabra sigi akoi su karam bana hana tawgada ge kan na yengra ga de ngam da tawjabani aduna mayam waru bigano akoi tapna kara de kari la ko yamni yengjaraga akoi yu oza yam leiba satra leitaba school kongai ma leiri hosik imphal manungda masi sahi ahum mari dagi satra pantramna akoi sing se punsil laga apabo oza khra tamauraga oza dana heng retire tawra kana anau hapta vida edit school gi oza singura akoi approve taw thokpa yabara kari leibano adagi ways and means to akoi yengsinjage Loktak Hydro Project and Ithai Veres and its impact to climate change have a theme da Nomagiwa public consultation program ama ngasi pangthokre Khumal Lampak Leba Youth Hostel gi conference hold pangthokiba mifamado People's Platform for Secretariat Social Action Committee Northeast Dialogue Forum United NGOs Mission Manipur Environment Conservation Network na punna sinduna pangthokibani Amuko gi hanagi President oiramba Dr. Y Mani Khuman Center for Research and Advocacy gi Secretary Ziten Yumnam IRDA ge Secretary Mohammed Razuddin amadi Social Worker L Inauchana Presidium members sing oiduna saruk yaki mifam aduga mari lenana Kram ge Secretary Ziten Yumnam na National Hydroelectric Project Cooperation gi miyang makada sa kiba Ithai Veres na maram oraga state asigi miyamda sahi kya gi mamang gi achau chaitheng ma piduna lakli handak ikui dana state asigi miyamna thengna kiba ising isau gi awaba dusu Ithai Veres thengjinduna tham kibana achau maram ma oiki masida sunatana National Hydroelectric Project Corporation sa kiba Loktak Hydro Project na part asigi akoibati leidiba Miyoi Singda Sahi Kyagi Mamang the Achoba Sating Piduna Lakli National Hydroelectric Project Corporation na State Government ga Makoina Paikaliba Project Singi Matang the Kariguma Makalamatagi Yanachi Amata Inaram Dabasina Project Asimakata and Lehenbagi Kanaba Lady Bra Habigi Wapamam Lakle Loktak Hydro Project Asi Decommission Tauhanba Lenana National Hydroelectric Project Corporation gi Oiba Project Amata State Asida Satha handa bahaiba miyam gi obe firep thamba matam oire hana jiten yumnam na makha tar du na fongdoki NHPC gi wafam se koina tholoi se kari gi no hai matam da loktak ta ma si daite yaudaba leiduna khogi magi responsibilities ma lowdaba prajada long manghan ba mayam adagi miyam da sokpo mayam sigi aduga sagi swana loktak ta ma si daite yaudaba donu leiri kan si da ma si hoji manipur ti pai mung da mai na chauba 1500 megawatt ki loktak ku ma tara hin chauba project che sumba mu chadori NHPC na toroga
adagi atopa loktak tagi makha da loktak downstream project ina masu lakthorieba sisu NHPC National Hydroelectric Power Corporation sina togodoi ada khoina hangyo apumdi NHPC da loktak project si kamaina operate togdoino karmaina leidino ko sigi wafam je lekhai ta ringe da kamaina atopa project si handun habagi acho wafam am se thole habe warinda Information Technology and Broadcasting Service Limited had a company as a Ministry of Electronics and Information Technology, Government of India na masak khang da company oiram lehana Human Rights Defender Manipur ki maikai de phone dorokli ngasinung til Manipur Press Club ta pawmi sing unaba the Human Rights Defender Manipur ki General Secretary Rakesh Moirangthem na phongdorak pada haiba company ase mioi khuzo khara na amat oina manarga Information Technology and Broadcasting Service Limited haina maming thonjilaga semjin kiba company ama oiramle company ase ki thaumi singna tongan me post thabak tawangani haiduna mioi kya da yamlab senfam kya su lokthoklam le hari Human Rights Defender Manipur ki thaumi singna Ministry of Electronics and Information Technology da RTI thaduna company ase ki matang da thijin na ba khanghallu badasu ministry ga company ase ki mariya mat laina de hana phongdora ki hari kumjal singani tarahumdoi dagi salaiba hokiba company ase hausi senapati da head office oiduna lairi sahi khara gi mamang da Kanchipur da head office oina lairingai matam da su police na company ase ki thaumi sing kayarak hanna faba punbagi thawong laikre haina su phongdoraki maramasina sahi ase gi October Contra Mathoi Fabugi Manunda company ase government recognize Taure habigi official oiba report ma puthok trabade numidasigi nongan bada company ase thingjil lagani hanasu section wa thamlakli September gi tang ani 2015 da RTI tha matam da akhoi gi haiba company se Ministry of Information and Broadcasting degi hango haibagi moida ayab je pi hi leite to moida knowledge amata leite na answer si da mai haibire Manipur da hangi ba akhoi gi Information Technology Broadcasting Services Limited Company sigi akhoi khwaidi mako General Manager gi pham pubiriba irong kunja gi so singwai to na wang laikai pangai haiba nupa se akhoi na monda chithi thaje leite haibagi clearance ama sengtong na se na adu phawdama masa lakide October 2017 sibogi manung side ista moina akhoi da matik chaba document sing akhoi da utpangam dragadi November tang amadagi Manipur da sumba Company Information Technology Broadcasting Services service leiti haibise miyam wangda lauthoga numitu da akhoi na thingjan jagani Coordination Committee Corcom Garo National Liberation Army United Liberation Front of Assam amadi United People's Liberation Army hariba lona thingkrab lalawlup sing asina laklib August ki tang taramanga India ki Independence Day numirasibu yaning da phongdok poina Westia region da boycott tawbaga loina na numirasi ki nongyai matung pung ama tabada ki numidang waram pung taruk makhai tabu fawa general strike lauthok le hana Corcom gi media coordinator na thokpa chiro lamada khangalakli adumakpu media amadi lining laison ga mari leinaba thauram sing yauna Emergency Service sing dadi athingba ase lairoi hari British na English sing machapan nifu tareta Manipur puning tamba piram numit puning singduna laklib August taramari da Coalition for Indigenous Rights campaign sarkana Manipur pumbada Manipur ning tam numit pangthokadauri sarkar gi convener Somorendro Thokchom na sana konungda pawmi singa unaba mada ning tam numit pangthokpagi wafam ase phongdorakibani Unabatuda Somarendro Namakha Taraduna Manipur gi pre-merger political status ta hanjan hananabagi khongjang sarkar changshin duna lakli ningtam fanglaba matung instrument of accession da yumpham oiraga dominion of India amsung Manipur gi yanachi amagi makhada mari laina rakhi ningtam fanglaba matung nampu da Manipur India da hapsan kibadagi lamdam asigi ningtamba mangkibaga loina na wathok lanthok sing thorokpa hengalakhi ningtam numit pangthokpa sina Manipur gi top puwari gi lengak saklon bumasak Kangan na ba masung mukna basing waroisin ama thibagi ahan ba khongthang ni haba wafamsu phongdoraki aduna haibadi akhone student association da yanaki ba do hanjillagadi khone ngasi thengnari ba awaba adigi nungaitaba asi thengnaro ano yelongmai dagi khuna minari ba poilamadna yelongmi dagi khuna minari ba yelongmi proof singi marakta mukna ba myangkan thogi haibe mukna ba singa se akhone isana isagi lengak lejerbu tamda akhoi masi kopang nguni mahiroisang Sangwagi matakta amati kullakai sahongi matakta koi singkatjagani Manipura kunda laita minariba koi yelomi khudimangna mateng pangbiraga mut khigirba koi yelomi amasung lehomi ase kanminasi Shiv Sena Manipur State Unit ki office ta hayeng athauba singi numit pangthok lagani haina chero lamada khangalakli lonana unit asigi member singna ayupung nipan tabu matamda office lakna nabasu chero lasina makha tana khangalakli
Hayeng state asigi Petrois Zegamari Lenana, Governor Dr. Nazma Haptulana Miam the Yafu Pauzil Pirakli, Governor Giwaro Lada, Numidas in the Lakbada, Layo Kraba Ipa Ipu, Hibade, Beer Tekendrazit, Tangal General, Jirai Naga, Pukrambam Kajau, Niranjan, Subedar Nachim Kayagi, Tauna Lingjil, Nohon and Ningsing Lab Wapam, Pondorakli. Petrois Degi Tormasida, Lebak Ning Tamba, the integrity da Signar Matamda. Amatoy na mayok minagan haiba wasak laurasi haiba wafamsu Governor na miyam da apil torkli. Manipur government asu sinduna hayeng Petrois dege thoram Governor Nazma Haptullah amadi Chief Minister N Viren luchingduna pangthok lagani mapungoi bu thoram nungtil gi pung ahum makhai tabu matamda kangla pangthokani haina zero lamada khangalakli. Manipur State Minority Commission ki miyang makada All Manipur Buddhist Association ambana sinduna minority rights ki matang da normal ki oiba awareness program mga si pangthok re thongju kendra ki manung channel iba ningom thong sairom ler community hall da pangthok ki program da Manipur State Minorities Commission ki chairperson Alhas Dr. Said Burhanuddin Ichel Paushe ki editor ahong changba movie Manipur State Minorities Commission ki member Dr. Ven Panthopa Reverend Mutum Ranjit Yauna, Maikay Adongi Christian Lining with Tazaba, Mioikia Saruk Yaduna Pangtoki. Programadu Nungi Warol Piraduna, Dr. Ven Pantopana, status da lining matung in a minority furup Chaliba, Maitay Pangal, Buddhism, the Christianity Mioikia Nasisu, Kudongcha, the Bakaya Mayok Naduna Lakli, Manipur State Minority Commission na missing yam da furup sing asigoiba South Tharangi project scheme kaya lairibasi khangan na ba loinana phangan na ba pandam da ngasigi awareness program asi pangthok pani haina phongdoki senthungi phibam da mai masing tamagi matang da piba yaba central government piba mating du pilaba haiduna SA Minority Commission ega siling khaki mathang sum india gi te chetan rai hakan sida mami thangda 2010 da Manipur Minority Commission Act Privacy Right. Lojilwaya, the short the Ricardo, Yamlay Town, my Tabakunda, Yaman Labor, other my machine coming to Nogda from the Singmo Mayamasi, India government of Kamakoverna, Moishi of the Kaito Bibaya, Hidena, Parliament of Canada, Adu Tardi, Singba, Commission of Shemega, like the Larry Mam, Iponga, Hidena, see how he Lakli 15 August Indian Independence Day asibu yaning da phongdok pagalona na Manipur sin methung na yuk pung taruk tangi horga nungtil pung taruk fawa pung tara nithoi gi oina public curfew imposed tawre hana law na thinkraba Kanglaipa Communist Party People's War Group ki Central Media Coordinator ki Secretary Comrade Lenin Maitai na thopa chero lamada khangalakli adum oinamak hariba public curfew sida anaik fire service water supply ritual service electricity print and electronic media singdi komthokani hari Swachh Bharat Mission mapung fana paikhatna ba hona bada lairiba apan ba sing ko honna ba gedamak PICD Manipur gi Communication and Capacity Development Unit CCDU na India government gi Ministry of Drinking Water and Sanitation gi makhada Swasthon 1.0 Swachh Bharat Hackathon status da pangthokadori hana khangalakli Harib hackathon ase saruk yaningba mioi singna online submission taunna ba thasagi manga da haukre amadi lakleba August 15 da loishingani hari loinana saruk yaningba mahiroi professional NGO amadi mioi khudimangna https://inved.mygov.in/swasthon-1.0 dagi akupa marol khangbiba yagani hari Amaromda Mahiroi Humpumanga Saruk Yaduna Swachh Bharat Mission have theme da slogan ibagi competition ma DM College of Arts the Pangthokre Sangdam Nabasi DM College of Arts ki Personality Development Club na Shinduna Nehru Yuba Kendra Imphal West ki Makhada Pangthoki bani hari International Youth Day gamari lena ngasi ahanba Manipur Youth Convention Day thoram pangthokre Manipur Youth Forum na Shinduna Manipur Press Club the Pangthoki ba thoram adu gamari lena na role of youth in present political scenario of Manipur youth building peace and social responsibility have hiramda no magi oiba khana ne gi thoram ma su pangthoki khana naina gi thoram da moderator oikiba Manipur University Anthropology Department gi Professor Dr. W Nabakumana ngasigi na singashina hiram khudimakta mang thana changchilap matamda state asigi saukhat pa state ama oiba ngamgani phongdoki malhen gyona chakot pagi lambi da lakleba ahong basida lamdam asigi na singna kadai phabu changchin ngamgani ha gi matang da khana bu matam oire ha wafam su phongdoki
loinana survival crisis tagi hauraga crisis yamna leba state ama oiriba Manipur guma state asida santi purangna ba amadi saukhat lamjel da yawn ba hotna bada naha singi shawr ba thodang lei haina su thamki Rajasthan की निहा जैना नेशनल एलिजिबिलिटी एंट्रांस टेस्ट नीट फॉर MBBS की मणिपुर कोटा यावरखिबा अदो निहा मसाना स्टेट की कोटा दगी सरेंडर तौखिबा असि देशामना अचुम खोंथांग नि हायना सेरोल अमदा फोंदोरकली लोनना देशामना लेबाक मियामगी मतेंग लोनना येलोमी सिंगी कोटा द खुद थिंगजेल खुदिंगमक मायोकनगनि हायनासु सेरोल असि मखा तारकली युमथंग नब लेबाक यावना इंडिया की स्टेट खुदिंग मक्ता सेल यावदना कोइन चटपगी पांदमदा लम कोइब हौरखिबा अलाहाबादगी अंश मिश्रा ngarang इम्फाल थुंगलखरे उत्तर प्रदेश की अलाहाबादगी सॉफ्टवेयर इंजीनियर अंश मिश्रा सही असगी फरवरी तांग अहुमदगी महाकी पौनफम लमदम अलाहाबादगी लम कोइब हौरखिबने ngasi Manipur Press Club ta paumi singa unaba mdamakna numit cham marifu nipan surakdaba khongchada sida leibak asigi union territory ahum yauna taramapan suba state oina ngarang Manipur thung likhebani phongdoraki mak makha tar khivada khongchada sida mak masadagi selama fawo puthok taba tanatana kanaguma miyoi amatadagi su sel lawru laite sel khaktana miyoi ba magi nungai yaifaba purpanate sel yaudrabsu isagi nungai ba apamba ma oina lambi da chatpa yai haiba du khongchat asina takbane khongchat asida mafam amadagi mafam amada yawnuna ba hona bada lambi da lakpa gari sing dagi lift lauki makna thungluba mafam sing adu da laiba tongan ba line ki laisang sing da sangduna laifam safam gi mateng lawrai imphal da matam khara lairaba matungda mathangi panthungpham oina Nagaland gi damak imphal thadokani phongdoraki Thobal district manung chana wangjing tentha kendra gi khongjom da leiba lairba pankhai gi makha da leiba mioi cham kuntareta pradhan mantri ujala yojana PMUY gi makha da athokpham Indian service Thobal na ngase gas connection lemna yenthokre khongjom kaithel da leiba community hall da pangthok ba gas connection lemna yenthokpa gi thoram adu da mari lena Dr. M Beto na phongdok ki bada Pradhan Mantri Ujala Yojana se maruaina yum yunupi singna sing chijinaduna chak thong bada mayok nariba khudong chadaba amadi umang wamang kokthok pa thingna bagi pandamda paikhat pani phongdoki Bishnupur district ki Taubulda lamkoiba singi pukning hena chingchin naba nauna sabti stall amaga mi tongna naba hi ani amaga thadaduna rural tourist center Taubul hangdokre taramari suba finance commission ki sentang makada lupa lakh manga lising marifutara changna sa ki tourist center adu saknarba economist professor N Mohendro na hangdoki thormada Bishnupur district ki BDO L Kunjo Taubul gram panchayat ki pradhan W Borpati social worker W Thonglen yauna mafamadu ki miyam na saruk yaki pakiti na piriba isingi phajabasi ubasina magi bunji chana bugi chomo macha amane ase hoje ki matam se kwai ni hena royal tourism na hai basi lokta komada semka ta tawri si maru marandi sahi akala komi singchina shanti pami bunji chana le pami madan mo yinna la kane kana mi karana sahi kutha thabak tawrame ma pension de rupa lesing kunam kutha pange ai thamadi di pasha do cross ko toke ai lam koina ni du se akoi ju mayama ma pa na selaga lam koini hari ko lu ba mayam se ma se cross ko si ari banate kanari ni Thamoi gi mari kauba maibam navagishon iba wari masagi lairik ma ngasai Manipur Press Club to form kre lairik form gi thorma da lamdama sig masak naiba ai bai bi kyana saruk yaki loina ngasai form de wari lairik ase Manipur literature gi lan ama oyauragani adubu lamdama da leptana lairik ya form labsu pabi na ba mi gi masing de wat li haiba wafam saruk yaki ba sing na form dok na ki All India Students Federation Manipur State Council gi Marifuni thoi suba mapok kumon ngase irabat waban da fangthokre thauramadu da saruk yaki basengna British ki makhada chai chani rom mikha ponduna leramba India na maning tamnu na ba hona bada All India Students Federation achau ba thodang kya lau khia ba wafam fongdoki
Khuga Battalion Sinduna Churachandpur Sector Assam Rifles Tuibongda ex-servicemen sing na thengna riba khudongchadaba sing khananainabagi mifam ama pangthokre mifam adu ex-servicemen amadi Veer Nari Yankhai rom na charuk yaki ex-servicemen amadi Veer Nari singi welfare gi damak paikalibe scheme kya gi matangda saruk yariba sing da khangan ki Umang wamang yokatuna mausagi khal ngak na thamsi hena Southeast Asia Cultural Organization siko na thokpa chiro lamada apil torokli loinana state gi district tara taruka se green city amamam oina na paliba lengak asna thabak paikhat kadabne habu wafam su thamlakli Manipur Muslim Welfare Association MMWO na sindu na ngasi Thawbal district ki manung chanba Moizing Ediga Park ta uchara thabi ki thoram ma pangthokre ngasi ki thoram adu Thawbal district ki oina Manipur Muslim Welfare Organization MMWO gi branch ama no na Moizing da hangdokpa ga mari lena na chathakibani uchara thabadu da Ediga committee ki secretary Abdul Waris Laishangthem ki Jila Parishad Abdul Latif loinana nauna hangliba branch asigi advisor Muhammad Wakil Sahasu Sarbyaki Tural Amanbi Development Committee Singjamai Amadi Akoiba the Leriba Club Taret ka Khusham Narga Singjamai constituency ki manu San Leriba Mihud Oriba Manipur Legislative Assembly ki Speaker Y Khemsan Singhi Liching Makada Haukiba July Kulum Doidagi Pangthokpa Horokiba Tural Amanbi Khongnung Sengbi Thabak Loishil Lehana Tural Amanbi Development Committee na thokpa chirol amada khangalakli Speaker amadi Sarugya kiba pumnamak pusu serol asida thagatpa phongdorakli Hauzik Sanabagi Pauda, Moirangthem Iwobi Memorial First Division Football League Tournament AVA Khetrigao Mai Pakre, Ngaseyu Khetrigao Lebe AVA Gi Sanabung the Sanakiba Football League Tournament is Nipan Super League match at the AVA Khetrigao na SWC Kongman Panjal Ani Sinoda Mighty Piba Ngamki, matches at the AVA Khetrigao Gi Shanaroi Ninkam na penalty Amatauru Bagidama referee na yellow card book Tauki. Imphal East District Football Association Miyang Makada Satharak Lima First Division Football League Tournament Asida Team Nipan Saruk Yari Hayang Ayuk Sanagada Mapan Sub League ta Angtha FC Amadi KIYC K3 Iril Mapalanina Lamba Tongnergani Maharaj Kumar Ganendrajit Memorial Super Division Football League Tournament DOA ke Yaripok Mai Pakre Ngasinung til Khetrigao lebe ABA gi sanabung sanakiba League Tournament asigi Nifunipan Super League match da PYA Kairang gi sanaroi Muhammad Sher Khan mes ahum suba minute panjil ama loinana Muhammad Adalat na kunnam sung yang kai matoi suba minute sing panjil ani chan ki matung Rao lari yang memlekai gi sanaroi Ais Choni Muhammad Ayad amadi en Lebak Chow ahum na match asigi tarahum doi tarama padam sung marifu suba minute sing da panjil amamam chandu na match asida mayok nari team anibak na panjil ahum mum chan adu na match asi draw oiki Sathariba League Tournament asigi Nifumapan Suba League ta DOA ke Yaripo ki sanaroi Ratan Names asigi Humpu Mari amadi Humputra nitoi suba ministering the Panjal Ani Lin Naitem Thankhala Lahaukif Lunzoi Haukif amasung Y Gojena Mes ki Taramari Taramapan Yankai Taret amadi Humputra Taruk suba ministering the Panjal amamam ga Chanduna Upsa Pukau bu yamna lakcha na Panjal Taruk Swinoda Mighty Bapiki Imphal East District Football Association ki Miyang Makada July tara turuk tu ki pangthok pa horok ki league tournament seda team tara mathoi na saruk yari hayeng tournament se ki Makata league match ani sanaragani Chahi Yankai Mangadagi Humpu Pop ki manung da leiba miyoi singi oiba Ani suba Siri Gopal de League Cup Knockout Kang Tournament Thangmaiban Kangkut Mai Pakre ngasi ya school de leba Siri Gopal de Kang sang da sana kiba Kang Tournament se ki taruk suba league match samada Thangmaiban Kangkut na IWKK Uchekon Kangkut Panjal Kuntara da Mai kiba piki Siri Gopal de Kangkut na sindon tha se ki tareta gi sana ba haukiba Kang Tournament se da tongan Kangkut taruk na saruk yari Satharak Liba Kang Tournament se hayeng Sanagada Taret Suba League ta Gopal Dev B Kangkut Ya School Lamade Teka Kangkut Anina Lamba Tongnergani
Kunipan Suba State Thangta Competition Ngasidagi Kumalampak Indoor Stadium na Sanaba Hokre, Huyen Langlon Thangta Association Manipur Gimi Makada Ngasidagi Hokeba competition Aduda Infal West Tagi Unit Tarataret Amade, Infal East Tagi Unit Taret, Taubalaki Unit Taruk Amade, Bishnupuriki Unit Manga Dagi Lakpa, Nupa Macha Sanaroi Chani Kunmapan, Nupi Macha Sanaroi, Marifutara Humdoi, Puna Sanaroi, Sahum Kunito Yamsung official Oinamio Nifu Marina Saruyari. Ngasi competition asig ahobu numita -21 kg sub junior voice ki phunaba amada HLTA Singjamai ki sanaroi PH Gopal na goal -25 kg ki sub junior voice ki phunaba amada Pahulasi Mayai Koibi ki sanaroi S Malem ngan bana goal loinana -29 kg ki phunaba amadana Maklang ki sanaroi Y Bikas na gold medal amamam lawbangam ki competition asida phunaba amade Punaba ama amadi punaba ani loinana thang haiba thang lon amadi khong lon ga loinana taron gi masana sing yauri competition asi haudopu gi thoramada Manipur gi ningthau laisiam sana jawa yas ki assistant director tensubam thauba amadi Huyen Langlon Thangta Association Manipur gi president Ais Prem Kumar ga loinana lamdamasi gi masak naiba mi kyana sarubya ki Matanga shada bulletin asi tension jadringi mangoina headline jamuna thamjari Manipur ki art and culture chapatna na bamadi tungkoi na hingauna na bai khoi pumnamak na hona gadabani haina Governor Dr. Nazma Abdullah na phongdokrei Food processing sector buhena chapathan na ba road show on World Food India 2017 and promotion of new scheme Kisan Sampada Yojana pangthokrei Health and education sector South Hanmana government ki an priority ni haina education minister T.H. Radhesham na phongdokrei amasung Loktak Hydro Project amadi thai veres na mahoksa gi khalda madi miyam da piriba saikeng gi matang da no modi oiba consultation program ma pangthokrei